FIFA World Cup 2026 asi loikiba taragasu hojik social media da Argentinana match aduda utkiba performance aduga match asigi mamangda makugi players singda takiba mami amadi Messi-na phongdokiba wafam sing asigi matangda hojik social media da yamna kanna viral oiri tasengna mak final sangaklaba team amana yamna makalamna harauna match adu sananaba hotnagadabagi timing aduda Argentina gi teammate singi maithongda maruina Injo Fernandez, Lisandro Martinez ki maithongda kappagi amadi ningamdabagi mami amakak taba asi miyamna uri aduga masida miyamda hena yamna chamamnaba amana Messi-na maki teammate singda phongdokiba wafam asini pungning phathana lainanabagidamuk Messi-na maki teammate singda phongdoki aduga haukiba pumnamak pusu kaukthoknaba aduga match asida mai onsinaba wafam Lionel Messi-na maki teammate sing asida dressing room gi mapandagi tholukpa matamda wafam asi haiki mahaki motivate oiba speech asigi manungda yauriba forget about everything else hariba sina Argentina gi team asigi manungda karigumba problem ama match asi howdringi gi mamangdagi leirabra haiba asi asobu wahang amani Second kunga manga sangba viral video asida oiriba Argentina gi player gi body language asina maram orega match asi makoi maithiragani haibigi proof adumak tawjakhibra haiba asini Argentina gi players singna match howdringi gi mamangda makogi maithongda takeba mami asigi matangda social media da phongdoknara po wafam singda makoina England ga semi final da sanaba matamda makoigi lamni haiduna leramba mafam ama England da loksinki haibidagi match loraba matung makoina mai paklaba matung da makoina banner ama paiduna leplubagi damak FIFA na Argentina gi team asida karigumba action khara lokhatlabra haibigi singdaba le Argentina gi match asi tarakpa horakpadagi sigi family amadi Argentina bu support toriba Diego Simeone singba miyoi kiana Argentina bu support tori adubu hairiba final match asidadi makoi amata match adubu yengkidabagi maram asi karigino haiba asi yamna achoba controversy amani Lionel Scaloni yamna emotional oiba kogi manager amani press conference amada mahangna hairiba wahi sing asina Argentina bu support toriba fencing da yamna thamoi soganba haibadu oiri mahangna hairi December phawbadi mahak contract asi fulfill tawkini madugi matungda mahang manager oina continue tawgadra haiba asi amuk khanba mathau tari mahagna asiguma wahi amasu amuk phongdoki aina mafam asida everything share tawbangamloi manager asina phongdokliba wafam asina karibu haining libano aduga Argentina gi yamna maru oiba player final da pusilakiba Lautaro Martinez su yamna upset wiki mahagna haikibada aina aigi teambu difficult time asida mateng toba yarambani adubu masigi matangda mahak wa amuk hana haining dre haba wafam phongdoki Argentina gi local accounts singdagi fangba report amagi matung ina Argentina Football Association gi president Chequio Tapiagi close friend oiba journalist Paulo Carojana maki YouTube channel da shocking oiba claim ama tawri Paulo na haribadi mahangna proof lay Argentina bu World Cup da Maithikhiba haiba adu mamangdagi khangankre mahangna World Cup loidringay da Argentina Maithikhiba haibagi video asi semlaga mahangna thamkibani Masigi wasi hojik social media da yamna kana lamaigumna chakle World Cup kumba stage amada asigumba conspiracy controversy ama leiba yabra Argentina gi dressing room da asengba kari thogdok thokhibage Paulo Carojana claim toriba asina asengba oigadra natragana team masigi manungda internal politics na maram oraga moral hanthekibra haiba asi adomna comment section da adomgi mot phongdok piyo hojik social media da conspiracy theory na thali major media outlets sing na masibu pick up ti tawdri adubu masi yengsilakpa matamda problem kharadi sengna leiri first of all Argentina gi players singi body language adu yamna questionable oi dressing room asida karigumba thogdo ama thokhibra haiba sini corruption allegations sing especially FBI na impose toba case sing na players singi mathakta mental state ki impact ama pirabra haiba sini even Spanish player na fawba Argentina gi performance asida makoisu yamna angakpa haibadu oiki Argentina Football Association AFA player aduga manager oriba Scaloni gi marakta coordination leitebagi mamisu uki Scaloni na players singbu support tawribra natragana association ga khatnaribra Lionel Messi na phongdokiba wafam do not feel pressure just play hariba si
Argentina gi players sing da karigumba pressure amadi taseng namaki leiramba yai aduga match asi sanaba horokpa matamda su Argentinana performance asi yamna phajadaba ama haibadu oiki final changliba team amana mayoknaba team amada 90 minute play tobo matamda shot on target amada mayoknariba team aduda ngamkhidaba asi angakpa amani aduga match asi hek horokpadagi ball paibagi chang yengnaba matamda su Argentina yamna noppa haibadu oiki extra time da Spain a goal ama chanduna 2026 World Cup asigi winner oiki adubu match asigi final whistle hek piraklaba matungda yamna thajadaba mong amada Argentina gi player Paredes na Spain gi sanaroi Gabibu laimaida inthugi masina maram oiraga yamna chauna cheyanaba thoraki amasung Paredes bu match asi loraba matungda red card piduna mapan thoanki Spain gi players singna Argentina na makogi medal loba lakpa matamda makhuibu guard of honor taki adubu madugi ona tainabada Spain na makogi medal makogi trophy thangatpa matamda Argentina gi players singna yamna fajadaba mongda maning onsalaga leptuna laikhiba adu uri aduga FIFA gi maikedi official oina announce toki madudi World Cup final gi matungda thokiba thodok singbu investigate tawgani Argentina gi World Cup 2026 gi campaign asi mai pangna haurukiba taragasu masi loisilakpa matamda angakpana wahang kya marum thalli nahangna kari khalibage masi asengba conspiracyra natragana aikoine hena khanjinbagi oigadoribara comment section da adongi mod sing thambiramu